Ichaugi awaba mayoknaribasingda Kwakta CSO Singh amadi Kwakta Municipal Council Councillor na relief ki polam Singh yanthokpa chatpada Kairangi Hanigi Pradhan Jesham Deni na Nongmairang kaya kapsilakiba adu Kwakta CSO Singh na condemn tarukle Moirang Esigi Kwakta da leiba Jamiatul Ulama ki office da pangthokpa pawu mifam amada Anjuman Islam Mausha Kwakta ki Vice President Sangom Sumpham Sahidur Rahman Kwasmina Hai Garang Kairang Kumidok Bazarda Ichaun Awaba Taraba Singh the Tingwang Polam Singh Piba Chake Kairang Kumidok Ke Luchingba Singh na Hana Pau Hona Kibaki Matung Ina Kairangi Hanagi Pradhan Jesam Deni Galoina na Luchingba Khara Mafam Aduda Leramgani Haina Kangalake Adu Mafam Aduda Deni Kaktamak Lerambaga Luina Polam Singh Adu Mangon da Piram Naba Haidake Luchingba Singh Adu Leram Dabana Polam Singh Adu Kumidok Bazar da Laktuna Mafam Adugi Luchingba Singh da Piram Ke Tungda Atoba Mafam Amada Amu Relief Material Singh Adu Pinaba Halakpagi Lambida Jesam Deni na Nomai Round Kaya Kaptuna Lambi Tatlaga Jamiatul Ulama Kwakta ki Secretary da Khut Tharake Miyam gi Luchingba Amana Asiguma Thawang Chataragliba Asi Kwakta ki CSO Singh na Akan Mona Kandem Tawi Jesam Deni Hayeng Tang Manga Fawung Manungda Jamiatul Ulama Manipur Jamiatul Ulama Kwakta Amadi Kwakta ki CSO Singh da Lale Haina Changjarakadabani Amasung Maragi Matung Ina Sengdokadabani Karigumba Changjarakdaba Tarabadi Logi Mateng Lauragani Haina Mahangna Makha Tana Fongdoke Kwakta ki Jamiatul Ulama Kwakta ki Anjuman Kwakta da leba CSO punamaki makedagi miyam gi mafam da media gi thongdai koina haizarabadi Jamiatul Ulama Manipur amasung leiraba Manipur gi oiba CSO kudimakna mahakki mathakta asigumba tawhaidaba yamna fazadaba yamna ludaba thawong kya chathragleba asigi achumaran thidopiyu lone na deni masana hayeng fobagi manungda Kwakta gi Jamiatul Ulama Manipur gi Jamiatul Ulama amasung Kwakta da leba CSO punamaki mafam da mahangna tawkiba तोहिदव थोंग कुदिमादो लाले हाइबगी मसाना चंगजरकदबनी करिगुंबा चंगजरकव तारबदी मखा तावा एकोई खुनगोइबा खनरबगी तुंगदा माके मथक्ता लौकट फम थोकपा एक्शन सिंग आइन गोइबा थबुक से एकोई लौकट पा हाइना मियाम नाम तोइला खनरगा वरे